mayambu tolaban ana ehang amuk taram oksari ngasigi topic ti get out of the cities hadi mi amna taba sahar dagi chen thokro haiba asigi maramda ishona pibo warning asigi maramda ikhoina ngasi khara naina minasi bible dagi amasung alanju ana pibiramba consulting poktaksing asidagi ikhoina khara yegminasi anbada ishora pathna tawse Sagadalai bayan shaw thokana bi paishor hani ali tan thagasari pa roiba matam lakhi bagaloina sahardalai se asuki mati kudong thire pa phataba pikna puthale masidagi nahana pibibo warning cha thokro hai bijigi manumda tolabana na ehana khara ngamje gadori pa aina ai kokta ai sil laidana sofi aina ngam kuding na ki aning bi wan bi ta ga thar bi sina kuding da sina ke thawai seng ban ngam bi dona makhoi gi thamoi hangdok pitana makhoi gi amamba koham dana ipa na ki afabo ko selection dana akhoi gi damang nang prabhu jisuna na khoi gi damang thorang tong na sem saba asida saru yan biyo prabhu jisu christ gi ni khonjari amen koi ahan bada yengsi ishona anba sahar sem bada ishona yadi masi yadabagi maram di karino ishona me besembi bagi matung inadi mi je mafam amada khundau haiba nate tonga mafam da sandona khunda duna layu haiba sini ishona pikibo warning aduna ising ichaugi matamda malam prithibi se ishona tumna mangan khaba matungda mi sing asina kaidawi haiba matanda maihurongi Genesis 11 da hai matamda to leiba mi sing asina mukhoina punna sala kanda mukhoina sinar ko bolete manaba lamda mam leiramni hariba lamdam adu da salaga mukhoina dawa hawi adu da mukhoina kari ngangna brahib se ikhoina amu jengsi maihurongi chapter 11 gi ikhoina 3 da paraga din ikhoina khangani 3 da mukhoina hai mukhoi amaga hainai go to let us make bricks and burn them thoroughly and they had brick for stone and slime had they for mortar hai aduna mukhoina lebak to sema kana mukhoina mai tharami lami aduga mukhoigi check in ngai ding slime amsung mortar slime have they khoina cement gumani matam dugi khoin koila gumai tare yamna nang lawo posang hariba se mukhoigi leirami hai mukhoina check lon sing ado than ngai gi dam mathang lon ngai gi dam khoi tumna leirami hai adu gengse verse 4 and they said mukhoina hai go to let us build a city and a tower ikoina sahar amasung tower ama semasi whose top may reach unto heaven mahaki makok asina sarga yobayaba let us make us a name ikoi ming ama semasi ming ama tholasi lest we be scattered abroad upon the face of the whole earth ikoi pithibigi lamai punamata koi sandoktuna laibigi mohta ikoi mafam amasida punna lairasi hai adu mathangda yengse and God came down to see the city and the tower ishona hariba sahar amasung tower adubu yengba ishona kumtharaki which the children of men build that mi gi masasing the same base and God said behold the people is one mioi base amatta oide amatta pulle and they have all one language mokoi gi lon amatta lay and this they begin to do masina maram oidana mokoi na hariba thabak se tawbunga mane now nothing will be restrained from them mokhoina tawbuse karishu yet pathing bangamroi which they have imagined to do mokhoina pungning da mokhoina tawgena lepibse masidegi tawbungamro hai adu matung dagi ishona lon khaidoe ni amaga lon phaunandre phauna dabana maram oidana mokhoi saunarga haiba sarjan mathan thai ishona kahenki lon manadana mokhoi tongan laiki sinausa masidegi khoina para phadana tambaya adun ahan city aikoina ising isaugi matungda ahan semba city koina tower of babel haina khangnari base masigi model da hodi pithimi gi european union ga masigi model da loina magi saktom masi lawribni adubu ishona hai ri sahar se semgat pa matamda ishona yate bagi maroiba maramdi karino mising ase pullaga phatta baje tawba suki mate hankalakani hai aduga sideda koina ngasai pagi bin matum verse 5 ta ishona hai ri sahar se kumdara ga yengi mising kari tawge ngasi ji sinausa पृथ्वी सेंगली सार खुदिमा पूरा दलान खुदिमा से मसीद मीसना तौरीब थबक थरम खुदिमा से
ꯅꯨꯡꯇꯤꯒꯤ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯔꯤ ꯏꯁꯣꯔꯅ ꯈꯪꯕꯤꯕ ꯂꯤꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯅ ꯇꯧꯕꯔ ꯇꯧꯗꯕꯔ ꯍꯥꯏꯕꯁꯤ ꯏꯁꯣꯔꯅ ꯃꯥꯒꯤ ꯁꯒꯠꯇꯨꯁꯤꯡ ꯊꯥꯔꯛꯇꯨꯅ ꯑꯗꯨꯝ ꯀꯣꯏꯁꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ ꯏꯁꯤꯅ ꯃꯗꯨꯅꯤ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕ ꯃꯗꯨꯒꯤ ꯂꯤꯃꯤꯠ ꯍꯦꯟꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯇꯥꯋꯔ ꯑꯣꯐ ꯕꯥꯕꯤꯂꯣꯟ ꯊꯨꯒꯥꯏꯈꯤꯕꯒꯨꯝꯅ ꯃꯈꯣꯏ ꯑꯁꯤꯁꯨ ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯊꯨꯒꯥꯏꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒ ꯃꯊꯪꯗ ꯑꯍꯥꯟꯕ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯅ ꯃꯥꯡꯍꯟꯈꯤꯕ ꯁꯍꯔ ꯑꯃꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ ꯌꯥꯝꯅ ꯂꯩ ꯑꯗꯨꯒ ꯑꯩ ꯌꯥꯝ ꯆꯠꯂꯔꯣꯏꯒꯦ ꯃꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯣꯗꯣꯝ ꯑꯦꯟ ꯒꯣꯃꯣꯔꯥ ꯑꯗꯨꯅ ꯁꯣꯗꯣꯝ ꯒꯣꯃꯣꯔꯥ ꯍꯥꯏꯕ ꯃꯐꯝ ꯑꯁꯦ ꯃꯁꯤ ꯁꯍꯔ ꯑꯃꯅꯤ ꯃꯤꯁꯤꯡꯅ ꯀꯣꯡꯅ ꯊꯥꯏ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯐꯝ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒꯤꯗꯃꯛ ꯏꯁꯣꯔꯅ ꯁꯒꯗꯨꯠ ꯑꯍꯨꯝ ꯊꯥꯔꯒ ꯃꯁꯤ ꯃꯥꯡꯍꯟꯅꯕ ꯈꯤꯇꯪ ꯌꯦꯡꯉꯨꯁꯣ ꯃꯁꯤ ꯍꯥꯏꯅ ꯊꯥꯔꯛꯏ ꯑꯗꯨ ꯃꯇꯝꯗ ꯑꯕ꯭ꯔꯥꯍꯝꯗ ꯂꯥꯛꯑꯦ ꯑꯕ꯭ꯔꯥꯍꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯕ꯭ꯔꯥꯍꯝꯅ ꯍꯪꯒꯠꯆꯕꯅꯤ ꯍꯥꯏꯔꯤꯕ ꯁꯍꯔ ꯑꯁꯤꯗ ꯃꯤ 50 ꯂꯩꯔꯒꯗꯤ ꯍꯥꯏꯔꯤꯕ ꯁꯍꯔ ꯑꯁꯤꯕꯨ ꯅꯈꯣꯏꯅ ꯃꯥꯡꯍꯟꯒꯗ꯭ꯔꯥ ꯃꯈꯣꯏꯅ ꯃꯥꯡꯍꯜꯂꯣꯏ ꯍꯥꯏ ꯑꯔꯣꯏꯕꯗ ꯍꯥꯏ ꯑꯔꯣꯏꯕ ꯚꯔꯁ ꯖꯦꯅꯦꯁꯤꯁ 18ꯒꯤ 32ꯗ ꯍꯥꯏ ꯑꯕ꯭ꯔꯥꯍꯝꯅ ꯍꯥꯏ ꯃꯤ 10 ꯐꯪꯉꯗꯤ ꯙꯔꯃ ꯆꯦꯟꯕ ꯃꯤ 10 ꯐꯪꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯁꯍꯔ ꯑꯁꯤ ꯏꯁꯣꯔꯅ ꯃꯥꯡꯍꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏ ꯙꯔꯃ ꯆꯦꯟꯕ 10 ꯐꯪ ꯇꯥꯔꯗꯤ ꯏꯁꯣꯔꯅ ꯁꯍꯔ ꯑꯁꯤ ꯃꯥꯡꯍꯜꯂꯣꯏ ꯍꯥꯏ ꯁꯤꯅꯧꯁꯥ ꯑꯗꯨꯅ ꯁꯍꯔꯗ ꯂꯩꯔꯤꯕꯁꯦ ꯁꯍꯔ ꯀꯔꯤꯒꯨꯝꯕ ꯃꯥꯡ ꯇꯥꯛꯇꯕ ꯊꯣꯛꯂꯤꯕꯁꯦ ꯏꯁꯣꯔꯒꯤ ꯙꯔꯃ ꯆꯦꯟꯕ ꯃꯤ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯃꯇꯝꯗꯗꯤ ꯃꯁꯤ ꯑꯣꯏꯔꯔꯣꯏ ꯃꯔꯝꯗꯤ ꯏꯁꯣꯔꯅ ꯍꯥꯏ ꯑꯗꯨꯅ ꯏꯁꯣꯔꯅ ꯏꯁꯣꯔꯒꯤ ꯐꯅ ꯃꯤ 10ꯗꯒꯤ ꯍꯦꯟꯅ ꯂꯩꯕ ꯇꯥꯔꯁꯨ ꯑꯔꯣꯏꯕ ꯃꯇꯝꯗꯗꯤ ꯁꯍꯔꯁꯤꯡ ꯑꯁꯤ ꯃꯥꯡꯍꯜꯂꯒꯅꯤ ꯃꯔꯝꯗꯤ ꯏꯁꯣꯔꯅ ꯍꯥꯏꯈ꯭ꯔꯦ ꯁꯍꯔꯗ ꯂꯩꯔꯒꯅꯨ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡ ꯁꯍꯔꯗ ꯁꯨꯝ ꯍꯥꯏꯕ ꯇꯥꯗꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯐꯔꯛꯑꯣꯏ ꯑꯗꯨꯅ ꯃꯈꯣꯏ ꯄꯥꯞꯀꯤ ꯂꯝꯕꯤꯗ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯀꯅꯤ ꯑꯗꯨꯅ ꯁꯍꯔ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯁꯦ ꯏꯁꯣꯔꯅ ꯄꯤꯕꯅꯤ ꯃꯗꯨꯒꯤ ꯐꯣꯜ ꯑꯣꯏꯅ ꯀꯩꯗꯧꯏ ꯁꯣꯗꯣꯝ ꯒꯣꯃꯣꯔꯥꯁꯦ ꯃꯤ ꯙꯔꯃ ꯆꯦꯟꯕ 10 ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯏꯔꯤꯕ ꯁꯍꯔꯁꯦ ꯏꯁꯣꯔꯅ ꯇꯨꯝꯅ ꯃꯥꯡꯍꯟꯈꯤ ꯃꯗꯨꯒꯤꯗꯃꯛ ꯃꯁꯤꯗ ꯍꯥꯏ ꯚꯔꯁ 19ꯒꯤ 13ꯗ For maramdi we will destroy this place hairiba mafamse akhoi mangalagani because maramdi the cry of them is waxen great before the face of the Lord isogi maithongda makoina kappagi tengtha khol ase tare asuki mati chawkhre hai and the Lord had sent us to destroy it shona masi mangan ngai ki dum khoina akhoi bu tharak pan gi aduna sodomi gi mafam asibu asuki mati pattabada sodomi haina english ki waida masi phaw leren masi asuki mati pattada mafam ni nupa loinaba nupi loinaba asiguma asuki mati tukusabana thalabdu oi masigi akhoi na hojik lairiba masigi akhoi gi prithvi asida lairiba sahar-sing asidi masigi phibam ase oirami madugi dama ishona sahar de ki chelo get out of the city ishoni akan warning audio tholiba COVID-19 na chekeng pidi bising moloiba achawa sahara sing asidani sinausa sahar sing asida laiba habse koi gi dama yam khudong thingai oi habsini aduna ishona koi da pidi aroiba warning di haiba sahar asidagi thokwa habsini masini gari gi dama koi na sahar asi dagi thokadruna hanji gi maramda aina amuk khara koi na quotation khara yingminase and paminase masidedam Testimony for the Church Volume 8 page 99 Ellen Joyna Amukhai Ellen Joyna pidi but warning khudin ma se sinausa Bible da pi khaba warning hadi Bible da khoina sahar ke agi mar ta warn kyam people ai Tyre Sidon Babylon Egypt Nineveh haina singba sahar sing asida aduga Judah asina sing laiba Assyria haina laiba sing sahar sing asida ko mokhoina tawba phattaba adugi manam de shon warning myam tv mokoi mang tahan ni khara amadi tumna mangan ki bayawi khara amadi huji pung homri khara amadi lengduna laiba jawi madugumba adudagi yenglaga akhoi gi aroiba matam dasu masi madugumna oigini haibase masi madudagi yumpham oirga himbane kone yengse ai pajarke the time is near when the lost cities will be visited by the judgment of God aduna achaw sahar singte ishorgi wayan ishorgi dandi pi gadaba matam adu naksul le hai in a little while this city will be terribly shaken ikui dana haide ba to sahar sing ase adu tamthina nikhan gani hai no matter how large or how strong their building makhogi pura dalan sing ase achaw oirasu akanbo oirasu no matter how many safeguard against fire may have been provided maina sapungam danaba section tharong akhonaba kamaram tawrabasu hai let God touch these buildings and in a few minutes or a few hours they are in ruin
ishona haiba building sing ase sokpada mikup kharada minute kharada natraga pungja kharada masi tumna mangkhani. The ungodly cities of our world are to be swept away by the besom of destruction. Asukimati akoigi phatkidraba malem akoigi prithibigi phatkidraba asigumba sahar sing ase mang takpagi sumsina masi humduna pukhragani ishogi mang dhan bigi sumsina masi humduna pukhragani na asumna hairi singaw so warning ne koida pibse aduna koina sahar ta leiragadi maduta tawriba pap adugi maram aduna masi sahar de mahan tamda ikoichu yawgani chigi warning selection ba ai mathang damu testimony volume sorry mamang iro testimony for the church volume 783 wagidamni hojina testimony for the church volume 8 page 99 da sumna hai. Man may erect the most carefully constructed fireproof building. Me shina amna section na mai changba ngamdaba mai na chakpa ngamdaba achauba pura dalan kya saba yai. But adubu one touch of God's hand, one spark from heaven will sweep away every refuse. Adubu ishona amutang thengbada ishor gi sargi mairik amana shopa matamda haiba koi changja phum oidiba se masi tumna mangki gani ain asuna hai kari gidama ishona sarsing ase mangan ga tawlibno haibse ekoi amu khara yengilase haiba testimony for the church volume 7 gi page 84 da asuna hai. Light has been given me that the cities will be filled with confusion, violence and crime. And saharsing ase samam naba hingsa masung crime na pik thangani haina ingonda mangan pibikhre. And this thing will increase till the end of this earth's history. Prithvi ase gi itihas ase loidi fawa masigi phattabase asukemati hankatkani hari. Sinopsa masida hari bije kaino ikoi no hujik laiba saharsing asida asukemati crime hingsa mihan mipum pap haibase asukemati no magi hangalakani habini amuk ekoino amuk koina mu mathangde yengse last the event page 111 that sumnam ai. Oh, that God's people had a sense of the impending destruction of thousands of the cities. Sahar listen ase ishona mang tahan gadabagi tharak yanduna lei habse ishogi michina khanglabadi kya phagadaba now almost given to idolatry. Ayamba searching ase lai muti latpada pura lai muti lale hai latpada ga chaman rahe. The time is near when our city will be swept away, and all should be one of this coming just man. Aduna achau searching ase masibu humduna pugigadaba mangadaba matam adu lakle hai matam adu nakslagle aikoina haibo when asigumba dandi sing ase masidegi aikoina mi sing ase section wa hana khangan wa se hana aikoina tigidani chinausa madugidamak eninga sigi sramona ase samjadam koina sahardegi lak tho ase saharda ishogi dandi pap ki dandi ishona kam ngambagi limit adu laitre aduna masi mangan ta hangragani haibiki masida piribini koina huchi paripse yengse amuk last the event page 115 da sumna hai. I am bidden to declare the message that cities full of transgression and sinful in extreme will be destroyed by earthquakes, by fire, by flood. Aduna sahar pamna tik thanba magi paw ki matsana haningai leitana sauraba sahar singa se your haba mahiu langpo amasung ising isauna masi mangalagani haibigi papaw ase aingonda Lautu haina ingonda haibiki Ellen White haibini ishona monda vision pidana. All the warnings of Christ regarding the events that will occur near the close of this earth's history are now being fulfilled in our last city. Prabhu Jishu Krishna laktini mamang the thokani haina pidamba Matthew 24 the pidamba signs kuding magadu kedoba hauji masi ekogi achaw athoba saharsing asida thongdari habini ase God is permitting these things to be brought to light that he who runs may read. Masigi mangana se ishona migi mission asida masi thokpaje ya halibni haibasing se thokpaje
मसी याहालेबनी करीगिदम चेंदुना कोई चेंदुना नैनरिबा मिसिंग अदुना हारिबसे खंगनागिदम ईश्वरगी मतम लापदे ए हाबसे खंगनागिदम अदुना मैथ्यू 24 दा पिरंबा पृथ्वी लोइद्रिङैदा कैदौबा ज्वार हाबा सक्तांबा मफम खुदिंदा लाइना लाइचत थोपा असिगुम्बा मयाम लाखनी हाबसे अखोइना ngasi हुजिक सुनामी इसिंग इचाव असिनसे मक्या से लाई अदुना सहर सिंग असे अचो अचो थोकिबा मयाम सिंग असे सहर सिंगे तुमना मांगमी थबक नातनी मयौ लांपो कैलिफोर्निया ऑस्ट्रेलिया अमेज़न बेसिन असिन सिंग मक्या मरुम चातुना मांगबे सिनावसा मसिदिगे हेना साथे पे क्या लाखनी ngasi mo अखोइना फंगलेबा कोविड-19 की सेकेंड फंगलेबा मी सिंग असे कदाइदना अयाम फंगी मी याना क्रिक क्रिक इनदना खुंदारिबा सहर सिंग असिदा फंगबनी हारिबा क्राइसिस असना मखा चथदुना लेबा तारगदी अखोइना सही अमा मखा चथदुना लेबा तारगदी सहर द लेबा मिसिंग पुंसी करी ओइगनी मखोइ करी चागनी मखोइ मसेन मी हालग साब नतन करी सु पालितो जेरूसलेम क्वेश्चन गिबा मतंदा था मंगा सुमना अखोइना टाइटस न क्वेश्चन दुना सीज तबो मतंदा कैदोइ 70 एडिरा मखोइ चानिङाइ मथनिङा लेतबा मतंदा मखोइ मचा हातुना मखोइना ई थक्तुना मखोइना साबु ओइरलकनी चिनाचा अदुगु अखोइना लमहांदा अखोइना मी अखोइना खुंगंदा अखोइगी इसागी हिंगोन कोइबा याबा मफमदा लेबा तारगदी मसिगे चैथेंग असिदगी खरा फगनी अइना मखा तानसु मखादा लाक्सगे अदुगा अमु अखोइना यंगसे हारिबा लास्ट डे इवेंट पेज की 95 असुनाय चैनल सपोर्टेशन यामना ले अदुगु मयाम तो पाबा ngamdabagi aina akhanaba khara khat khanjabani matam leitabna out of the city is my message at this time aina pungpham asida matam asida piriba aigi wapaudi sarhadagi thokhro haibasini the lord called for his people to locate away from the cities for in such an hour ye think not fire and brimstone will rain from heaven upon these cities hai from heaven upon these cities aduna egi aroibo podi shori missing asna sarari ki chenthok tuna laikro apa khungal lairo da koina khangdaba pungpham amada sargadagi mai amasung brimstone haidiba sing ase masi haitharakani hamni proportionate to their sins will be their visitation koina tauchiba pap adugi changi matungna asigumba dandi ase lakhani hamni sinausa एकोना सिदगी एकोना खंगमी अदुना हाइदिबदि करिगी दम इशोना सहर सिंग असे माहन गदबुनो हाइबगी मरुइब मरमदि करिनो हाइबम सहर द लैरिबा मिसिंग तौरिबा पाप सिंग असे असोकिमतिक चावखरे हेबन कोइना पुरान चिंथि मिहान निपुन लैता लाइरा सिंगबु ओटनाइबा अदुगा सिनेमा दरमा कुमै हरong अदुना इमोरलिटी नमचा असोकिमतिक फत्तबा असोकिमतिक चथरिबा याम सेंदा तुमदागी म्याम चथरिबा हाइनै लेतरे सिनाउसा मखोइना तौरिबा सिंगसे ओतबा इशोना यादबा इशोरनि मेंदा तुकचबदो ngakane hujik तौरिबसे अदुना नवाकी मतमदा थोकने हाइबा दुगुम्बा सिंग अदु लोइना मक्सारदा ngasiम तमतुना लैरनि एखोनि येंगलेबा टीवी खबर कागजता पादिना खोनि नमै खुदिंग तारिबा फत्तबा पाउसिंगसे पुनम असे अयामना सरसिंग सिदा थोकने अदुना सरसिंग असे असुकिमति पामना पिक थनगरे इशोना काम ngambagi sakti adugi pangkhaida laikre habni adugi pangkai he yawko matam da haiba sar ase khangudana warning pidana ishona manghallagani habsini madugi dama ishorgi oiba mission ekoina ko haibu warning che taraga ekoi chan tholase khoigi khungang da lairase habsini achikpa mafamda ekoi isha paisa gi damo ekoina khalugumse sarada laibje hoi paisa tanba nungai kurubu ekoigi paisa tanba nungai ringde khoigi thawai hakchangde time pan gi worldliness ta looking de ekoi gi punsi thawai ron si duna ekoi norok lambi da salagani madugi da maktani sinausa aduga ekoi na sahar thado ga country da lewu have gi maroi ba maram se amo ekoi na yengse second selected message book 141 da sumna hai the time is first coming when the controlling power of the labor union will be very oppressive hai labor union thabuk subagi union leiriba mayam singa se masigi on bagi on laibagi sakti ase koina kham ngambagi changda suki matiko oppressive oirani hai yamna tamthi ba habdo mokoina koida control tori base yamna tamthi bagi matam ado lakhre hai again and again the lord has instructed that our people are to take their families away from the city into the country hai aduna ishona ingonda anjana warning pirakre madudi ishorgi mission ase sardagi mogi imung sing ase puraga
ꯄꯨꯔꯒ ꯑꯩꯈꯣꯏꯅ ꯈꯨꯡꯒꯪ ꯆꯥꯎꯈꯠꯇꯕ ꯈꯨꯡꯒꯪꯁꯤꯡ ꯑꯗꯨꯗ ꯆꯠꯈ꯭ꯔꯣ ꯍꯥꯏ where they can raise their own provision aduna hairiba khungang asida mokoi masai oiba chinjaksing mana masing chinjaksing ase mokoi hingnabigi chingmakta masa mathandana thajaraga masa mathandana hingjaba yaba aduguma thaba yaba mpham aduda sakro for in the future the problem of buying and selling will be very serious one aduna aroiba matamdidi aiba yonbagi problem ase asukamati khudong thiningai ni hai khudong thiningai ni hai sida we should now begin to heed the instruction given us over and over again. Get out of the city into the rural district. Tuna sukimatik chawkhattaba adugumba khungangsing aduda nakhoi sathokro where the houses are not crowded closely together. Yumsing adu krik inana sadaba mafam and where you will be free from the interference of the enemy. Yangnabana ikuida atingba ayat papigadabdo adudagi nanthokadaba mafam aduda aikoi sakro kya da chumkrabo wani mishinawsa koina ngasidi sharada leibse sukemati khudong thininga hai hujik leibi umba yadare aikoi ki peti punna ma hujik corona virus na maram oidana lockdown tawduna leiri sinawsa adugo aikoi shogi mi khara amadi lockdown haibasida kaidawi aikoina sunday gumba thingjalaga thangja numikumbada aikoina shopping gidama chalu haina haiba phawa kyam yawi hairu matam sida aikoina kamai tawni aikoina thangja numita sabanga linaina aikoina chappa yade asigumba meyam ase lakani madugidama aikoi sarharegi thokru haini aduga aikoi ishana chindak thajaraga aikoina hinjaba ngam hojik lagiba crisis ase aikoi gidama chawba training makal amasu oiri sinawsa masu warning amani aikoina karigumba hairiba crisis asigi pharakpa taradi sinawsa taraga aikoina khungang da leirasi habsini aikoina leiriba mpham ase atopa khungang sing asidagi aikoina kilometer amagi chang aikoina lamna na leibini aikoigi dum khaktang tamni minadi yamna kinaba mafam adugo aikoi kide aikoi leiri ishoda thajari aikoi di hujik karisu aikoigi thabak thorom mana masing thaba posai thaba khuding muta aikoi da yetpa karisu leite mi ge samna dabni aikoi ngai dei ishona aikoi da pol pinabiri sana ba mana masing chu aikoi na bibiri asmai tawga aikoi na hingu hairni adugumba mi gi mapan tangdana ishogi mi oigedaba mi singna mi gi mapan tangdana hinjanabagi matam ado lape madugi damakani hoi koina time pamigi matungna satke haragodi sharada laiba karisu kaide loina ma koigi damo problem kodi ma phagani adubu ishogi haibe inba mi singi damani masi yamna kudong thingane maramdi time panda mina sanabugumna ikon sappa yaba do natti habsini amuk sida hai ko jengse second selected message book 2 gi page 356 amu hai get out of city as soon as possible and possess a little piece of land where you can grow you can have a garden aduna sartegi thokro lam machet ama leiba nakoina mana masing thaba yaba lam machet ama leiro hem where your children will watch the flowers growing nakoi angang sina lei sina satpado nakoina ugadaba and learn lessons of simplicity and purity. Cham chambagi para amasung asengba punsigi para ado tamjagadaba adugum pham aduda leiru haini. Prabhu Jesu Krishna ani subal lakpun naklei lakpo asina maram oiduna aikoina mi meyam tin mumpham thoga akhoi tongale maramdi akoi isa isu gi lamsad akoi lamsad sadase semnangai kitama isnawsa aduna akoi hujik akoina leiru mumpham sida kana gumba mi nadi leiba yam wa maramdi akoi gidamak television leite akoi gidamak karisu akoi gi entertain tawningai oiba akoi karisu leite akoi chumlatangi akoi radio mo pau taningai gidama dugumba matam matamgi akoina longusing bi wafam taningai gidama akoina radio mo lei akoi gi phone lei cinema dan makumai harap akoi karisu yengde aduna kanagu mission akoi gi chegi macha sing kanagu mission ei shokan da mission akoi gi yum asida leiu haiba matunda makoi kapati adugo akoi gi shan pa pathandani ma karisu tawde nungan badegi numitabu matanda sanai aduga akoina shorgi maramda bible gi maramda takpi akoina thabuk subada ma khriyawi aduna mi amtaga tinan bigi wakal leite aduna phattaba haibase adugumbai wakal da yamna hante adugumba matam adugumba phomlore akoi family se pugadaba matam adu luwara misnausa aduna akoi khungda akoina lam leiraga akoi yum saraga akoi hujim leitiraga jugumba si akoina tawduna thawrang tawgadaba matam ase akoina laklabani habasi misnausa adai mathang dam ayengsi
अदुबु अखोइना सहरदा लेगनो है अदुबु सहरदति अखोइना थबक सुबा ताइको थबक सुबा एवेंजलिज्म 70 page 77 78 as God's commandment keeping people we must leave the city so ya thanga ko mi amoina khoi sar thadok kadami as did inona tabugam na we must walk in the city but not dwell in them akhoi bu sahar de akhoi warning pi gadam shona lafa ki matam na khre पाप की थबक सिंग दो थादो है कि वन खोइना सहार पी गदनी अदुबु अखोइना सहार दि लै होइदबनी हाबसिन अखोइना चलगा अखोइ लवाइ सिदगी खोइना सहार द चलगा अखोइना वन पी गदम अखोइना मफम अदु द लेगदम नते अखोइना आउटपोस्टिंग अखोइना सेमगा करिगुम दुकान गुम हांगसु अखोइना हांगलगा अखोइना मिसिंदा वार्निंग पी गदम इसिनाउसा अदुबु अखोइना लैबदी अखोइना खुंगंग चलगा अखोइना लैगदबनी हाबसिन इसिनाउसा अखोइना यंगसि अखोइना अखोइना सहर थादोकनाबगी को अरोइबगी वार्निंग से करिनो हाबिसे आई मसीदी मरमदा आई अमखतंग हाइजरके सेकंड सेलेक्टेड मैसेज बुक 2 की पेज 359 दा सुनना है आई पाजरके The Protestant world have set up an idol Sabbath in the place where God's Sabbath should be. Ishogi aseng Sabbath asi oigatabagi mahuta Protestant world sing adana idol Sabbath lai muti goiba Sabbath ama semkat le habidi lai muti goiba Sabbath adi numajin nabsi masi numajin mita koina Sabbath kagni habse Bible de yagunati masidi Roman Catholic na sembani Protestant sin masigi matung induna sapani ai mamang video du aina fazana haija khrabaduni mokoina leadership na haram quotation sing adu aina paraga quotation kuni thoigumba paraga aina mamang video ra ko Sabbath ki asumba Catholicism amusung Protestant sing ngang ba habdu ki marum da fazana equation ausa masini hai and they are leading in the footsteps of the papacy mokoi isna papacy na salamba khong lambi adu da mokoi khong thang bani sinausa for this reason maram asigidamang I see the necessity of the people of God moving out of the city into the retired country places aduna masi ubna maram oidun aina ishori mi sing ase sahar thadoga mi yamna tadabas aduna retired mi yamna tadaba mi kurkur inana tadaba mafum adu da ekoi chatlu haibani adu da sakadamni where they may cultivate the land ekoina laibak se tauraga ekoina laibak che ekoina khoiraga ekoina lau sing uba yanaba and raise their own product khoi isha go ba pothok sing se puthok chaba mana masing chana lai daga hingba lai bising ge khoi ishana puthok chana ba thus they may bring their children up with simple sim tawdra mokhoi gi angang sing adu cham cham lai khalak pa yai helpful habits mokhoi gi sanabi hainabi sing se I see the necessity of making haste to get all things ready for this crisis ai koina laliba chupo wathok ase gidam akoina thawang tong ngai gidam ko koi thuna akoi chalasi habsin snausa aduna hoji aina mathangi video da hajarake adu Roman Catholic Church amasung Protestant Church na hoji ngasing mo COVID-19 base kaino sabat sengna ngakta bigi ishwon equate people judgment ni aduna sabanam sengna ngakadapni haina kana insist tawri Pope Francis naju magi Laudato Si have lighting adu the suman high ekoi hoji global warming maram oiduna kaidabo khoi pethi be sawa helebni COVID-19 na se machine maram oigedam ni aduna masi ekoi nomajin mise khoi nga khidraba nomajin nomina se Jewish masasina sabat thugaibna maram oiduna mokhoi Babylon gi makhada khoi na sei humdra minai oibni khoi su masi oirebni aduna ekoi je sabat se nga si hai sabara di kanba nomajin nomina se nga si hai masi ikoi dana ko soidana sanarakan aduna hoji ekoi gi aroiba matam di kaidoba ekoina sahar thaduga ekoina khunggung da ekoi masi gi damak thawang tong ngai gi damak isil phangba mi sing adu gi man gi san ngai gi damak masi thawang tong se habse isnausa aina haini aduga aroiba matam da ju ekoina ishora hai aduna ekoina revelation gi 14 gi aita ju asumna hai masi ekoina yengba yai ekoina Babylon gi maram da asumna hai and there follow another angel saying Babylon is fallen that great city because she made all nations drink of the wine of the wrath of her fornication Babylon the like khata the spiritual Babylon hadi ba se like khata re maram di mahana prithvi da leba kuding ma se jat kuding ma se mahaki angau gi yu to pithak kare adana hojiti ke do ba prithvi da leba mi sing se Roman Catholic na haiba makhoi gi aran ba doctrine sing se masidi thai
maru aina huji akoina laudete station maram odana Paris Climate Agreement dako masida pithibi laiba khuding mana proki matung ilaga masi sign tawra libasi masina haibadi aduna asoba sahar habse Babylon bu koina papesi ji ba asoba sahar ka manai aduna ma ki pa bache asuki matigi okore ma bu man tahan bagi matam ado lakhri sinausa haibadi na koina muk masi ge mona na koina ai yam pajararu gen na koina Revelation 17 da na koina muk yangasu khangani Revelation 17 ge I think that the woman which thou swayest is that great city which ran over the kings of the whole earth. Aduga Revelation chapter 18 da asigumba oktabi asigumba church asigumba sahar ase masida tagadaba da sasing adu punama iri sinapha shodi micham khai nai banate adana pithibi da laiba searching pamna big thaliba ishogi aningi ma tawriba ishogi lobu khungai na reba yathang tarabu khungai na duna masagi aninga pambi mutung na saliba fattabada laichuriba searching ase chinafsha masidi tumna ko koi manglagni khangaudan jawar habana masi ne mangkani khangaudan ising saula kani sanami na masi on samudra mapanda leba searching kya ase tumna mangkani khangaudan mai cha ko mi kya ko pansi serakani masi ki damang hana isona ikhoida warning pirabni haibu warning ase akhoin lawu chalase adu maroina national sunday logi crisis ki matam Revelation 13 da piriba 13 to 15 da piriba laiba yomba yaroi साधु की खुदम नोमाइजिंग मिट अदु ngaktaba madu marai bakta phangba natra makutta phangdaba mi katana leiba yomba yagani madu nataba sing adu leiba yomba yaroi makoina haiba indaba mi sing adu bu hakani aikoi gi chani ai gi chakhau phirkau thatkani akoi pochi leiba yaroi mingoda su yomba yaroi leiba su yaroi haiba adu gumbi crisis ambalai haiba matam adu gi dam aikoi kamai tungna hingani iso yo pauli sandokta ba yade khoi kamai na hingani madu gi matam adu da makoi gi map makha pondana ishagi hinkhonda thajaba mahi marung charaga matam khara do ikoni hingai gi dama aduga ishoyo pawu sandu ngai gi dama hoji training tawba matam adu oi aduga ikona close of provision loi kro matung da time of trouble gi matam dri aikoi chani ngai gi sinja koi sarga du sing aikoi chingda man do lotuna leiba matam na sarga du sing pibigni madu gi dama ti aikoi na warning yarite national sandalu matam asidadi shona pibiroi aikoi na ishana thajaba adu de chani aroiba warning de khoi shar de thokra sin baram de pa pa se chuki mate phat kedre hai ba sin chinau sa na khoi na asi ai gi sarman ase na khoi na tar ga iba na khoi na masi illa se khoi na sar thadok tu na khoi gi lawai lam da khoi na leira se isa gi hingon matan matata koira ga hingon koi bi ge hinna bi se chu khoi na thamla se matum oi ba tar ga de khoi na matam matu de khoi na lepsa bang ni hai ba sin aduna na khoi tabiri ba me ham de chono bopi bo shu na khoi masi gi message de ni pung kudin ta sandok pa oi biu koi patna tawsin sagada lay bei pai shoyam thaga chare nahang na aroi ba pi ba bible da amasung alan tu aina pi dem bai koi da cha tha tu na koi chalaga khungdang da chalaga isa gi hingon koi da na mana masing thaja duna ai koi tanta irom do hinna ba koi na hoji te gi sam chaga da mi hai ba po po se koi na lasan duna masi de gi taw bong bai da na hi pi pa ta khrim pung kudin da na ko pina view is na sa bo pina view adu ka sa da lay bu sing ase hoji COVID-19 na maram tene makeup thok na koi khungdang da lay ki da mi hai sin na khangan view prabhu jisu christ gi mi ko jai